mayam khurumjari impact news ki manung hunata Kkay Thokchom mayam taram noksari ngarang si Jcilps students wing na akhoi thangal bazar gi street vendors akhoi Bairodan Maxwell High School mamang di yon ba street vendor haitare masigi haira yon bam sing asi thugai ru badagi oiragli ba pibam haibadi Jcilps ki thomi kungani students wing gi maru oina akhoi gi students wing gi convenor oiba Manjit Sarangthem yauna hariba ko Convenor lakpa chanjoi abadi surajauna satra kunipan mahiri kunipan phajindura thamloba do ngasi sina hariba minister level wari sadar matungda unconditionally condition amta yawdan thador khibagi matung hida kari khana nei naba yabagi habiti matanda khana naba impact news ki studio lengsin da library pasi oja Hemantakumar Ningomba editor Hueiyel Lanpao ni oja Hemantabu taram noksari loina Jcilps ki students wing gi ngarang mak phabadi yawru badu kasi thador laba du laba Convenor Manjit Sarangthem ni Manjit pusu taram noksari loina akoi gi Erendro Leichombam Convenor PRJA busu gasing Manung hunada taram noksari tasing badi hariba koi guest sing mathakta Congress amasung BJP ki hariba party ani maki mihu sing yawbi na ba koi haijerum ne adu Congress ki su taseng na makoi goiba masi matang da makoi willingness laitaba male aduna yawbi haibada koi yabiraki tre aduga BJP ki oina su makoi spokesperson nataga makoi party goiba mihu tang thabirang na ba haijabada ngasing Manung hunagi program si yawbi bagi khudong sab laitre haibire masi dang thakoi makoi digi hena taning ba mayam adu ngasi gi di khudong natai kare haitare laibak thibini haijabtare aduga makha sathasra poina koi gi han basi koi gi ngarang phabadi yawbi ba Manjit Sarangthem da laksagi aham base tasena ngarang khongsang si Jcilps ka akoi ILP su singa mari leina to bo oidam gani ti khaje adupu mayam gi tasena imaibel sing kari haitare mayam gi view da su imaibel sing dana akoi torture haitare Supreme Court na su kari haitare basi street vendor to we aroi ko pot party yon be aroi happy rules leiba aduga imaibel sing dana haiba Manipur police na tati tawi to biba aduga haiba mafam sitana street vendors akoi haira yoli sing si yamna akoi kudong sada mayanu tholaga su kanta ngamda basida Jcilps na masida target si karma mung tawbibano haidi ILP su ga mari leinan tawbibra kari digi horopi khongtno kari wakhal digi lakibno to kari condition satha do ba makha satha do ba kai lei sarapam tham han wada thamjaning se student wing Jcilps na koi hariba street vendors dharmasala gi among the labor Chamber of Commerce ki hek opposite mayang na leba better than Maxwell Hindi Primary High School gi dugum laba miyam congested area ma kakta aduga academic zone ma kak oiriba school si hek wall da napakanda chahi kunthra ni bugi wang da 1974 da RK Erendro minister matam da permit pitho amba sugumba fruit vendors sing sa masi Jcilps student wing na masi takthok kani haibagi ba commitment ama miyam da ngasi de gina numit manga trodi wang da law thokibale masi taseng na ikoi gi asoiba system sing duga policy matter da achumba liklama ma lakna ba joint committee ne 9 student wing na haida ba rang student vendors asi takthok cham ne hawiza batai maram digana kanda malem gi liklam gi paring da khoi gi masek mangal na hinglam ba furup sing se achau furup sing apika furup sing yon sala kanda malem gi leimai gi khungul mut ki wari si anagu natte haiza batai maram dana high student vendors sing si koi 24 koi license holder oiriba na local sing si kamai to dana high riba miyoi sing si da matam dugi lengak na panmit pichomi bana si satra kunai ge na mai roi kunai ge na cho wang amne haitare maram di matam adu da mi yam na chilam da ba oibe adu Manipur Municipal Act 1994 gi matungina ikoi gi lam encroacher sing aduga footpath phamba vendors sing haizabatai masi leibaya di haitare exactly school gi wall da nappakan da leiriba aduga Manipur lengak na tongan ba mairoi khunai gi yaifana ba haksel ga mari lena ba thorom kya ma pakhala kanda ekoi gi chika thaba thorom kya ma khaksu pangthole haitare school college sing da adubu haira apat apumba ekoi gi nan local sing yoliba asigum sing asi school gi nakal da hundok pama masu oiba lona na hauzik mi yamna chilakpa aduga traffic flow da su haiwa jaga sida koi pochai haira laiba sing khamjan mar kanda chat oktam akaiba khak su piba mar kanda asoiba system sing asidi ngaling da semda hoba mathok tai si student wing chap cha fir pm ne hezaba tai maramudana koi lan permit piram mi ba asigumba I am sigi makada permit ti pire mioi kharai tai adu na 1974 da piram permit se matam da di mioi license holder 24 mak se piram banate hai dara mioi nipan mu piram meta matam matam yo to na extend to kiba mayam su lere aduga hai de kunmari se
hojik 2018 ni 18 gi license moi gi entry fee hai hajabatai koi gi haiba license holder sing si hojik paw pai ba yari haibagi renew to basi ayamba yaw di haita 2006 loi giba 13 da loi giba mayam su yaw haita renew to bakara yaw illegal ni tasena ha illegal ni adu hari mafam sida non local natraga su to local sing na phamaga su masi akoi gi traffic congestion natraga karima akoi school ge atmosphere do raga su tongan tongan khudong cha to mayam thokpati gi Jcilps students wing na sanghen ma khongjang ni haibani tasena ka local non local haibali local haibali masi mafam sidi mayam gi public place ni tobi ganu haiba wafam du ne matang do jari do lak se ke point si ki ponsi haibiri tasena Jcilps ta torpa khongjang singsi ILP su mari adum ilai leina ba adumaina du uba adupo ngarang sida mayam gi public view da public ki nan local si public view da makoi na su media da koi keno bu su tawri Facebook ta kari da koi gi apology tawra habe pau tai adu mayam taw busina si tongan ba koi gi Manipur government traga India government kana gu makhri na kong di horkan da lan ugudo masa khar yaw pra habi ofam ju mayam ju dum poholi masi matang ni kari habi ni go jai don gi view da masi gi thoi bu thodok si ta sena li sak sina satharak government ni akai badu ni natraga masi ILP kongjang mari leina bani haiga to kari ofam lebi jai don gi ngasi se BJP gi spokesperson BJP gi representative amasung congress ki representative yawrum gadra na khanjar ga ilakcha bani mayam ga khoi lady ba lengak si gi representative yaw tar ga di krai da kamai shobino kamai simdok pa ya ga da ge haiba do tanaba ama mathau ta haiba gi ai wakalon leijai adubu hairiba ngasai gi opportunity do khudong cha do khoi phangdre masi laibak thibani khoi gi hairiba issue je leba ki yamna luba issue ne aduna existential crisis the lairaba khoi gi laibak ni sigi topic sida discuss tawroi haibase masi responsibility ya kitang ward pra haiba ai kitang thamjaninge ha makta ani subada mapan gi mina kari khalli moina kari khan gi dage haibado adu gi matam natre akhoi hoje mana kai khan gi ni mana kari ngangna gi ni haibado adu gi matam natre akhoi gi iramdam laibak se kallas he iramdam laibak ki protection gi damakta anobo law semji ain gi wang da torpa kambu sing je ain ji phajana follow tawrasi haibadu khatane aduna ai gi isa protection tawna ba ina honna jarakpada mana kai khan gi ni mana kai khan gi ni haina chingna bagi ke to mathau ta de moina khaning ba khanja sunu ai gi imung manung da laaga nangi imung tangkhai sida ai ngak tang khong kitang thamge khong khut kitang hamge na hairaga adu dai du dum tummaga lesson gi targa di nang silai be yaro sakro haibadu di adu de haibam thokpani aduna si self defense ni masi humanitarian ground su yengaga su yamna chumgadoi ni aduga akhoi gi lam sida lakh kun manga population lei India ki population di 120 crore ki mathak tane lei aduna akhoi ILP gumba bill ma yaw dragadi akhoi na isa kanjab so ngamoi aduna akhoi na pukchen chawri ni yam open minded oi ni mi na kai khan gidage haibu wakhal lei targadi akhoi leibak se akhoi kan ngammaroi aduna existential crisis tadi ikai ba hangoi ba aki ba leib suayati tawum thokdo dat tawgadabne tasena garagi akoi khongsang tu Jcilps khongjing tu tawam thokpani Manipur gi miyam gi hak kanana bohona bada bad tokom thokpa thabak amani madu initial point natraga su madu paring naina chathapa tawbaya ba thaba amani haibani Manipur gi history da lehorada ba thodok ne ngarang gi yes ai samang na chongthokjaraga ai support tawjai ingonda su inausing na takpiram targa ai su yawge na khanjar yes mata gi do Hemantakumar la chege point si ngai Supreme Court ki judgment ama lei street vendors sing tawbaya roi madu street tawbaya roi hadna madu ki implementation ti Manipur government na Manipur lenga ki police personnel sing na imai sing tatna tawi adu hari bafam di Supreme Court ki judgment sana dabsa lai pagi tongan no question si tholei ojai mata kari happening masi matang kita sumi yamna akhoi gi Imphal city da akoina uri basi oidaba ngakani kudingi akoina uri si ayuk angan badagi akhoi gi kano pi ba masa si saga da yepaga akhoi gi mauna ha mayam singsina masa masu mayam thang na bidamakta moina poraiba por khradu lambi da yon bada traffic police adagadi akhoi gi kano gi city police ki team mayam sina or reserve line gi police mayam singna potu sakhai bi yawi then adagi di karigum matam da posting du moina mullaga faraga gari da hapaga city da lao haraga city da kaidor no ha pot am sung lei moi tax lo da kaidor no hangdi smai tawna skum bagi system am khaksi hojiki wanate ko mamang te dum torga lai
adagidi asina taidi lambi lamkhangda yonbasi yadi ha pot amadi am pajana leiba aduna madugi chap chaba police ki thabak tudi ngasagi yellow mi oriba nupi sing si uthorei aduga amarom dana kaatagi ngasai kano si municipality na license pi na hare license pi bu license si mamangai da piram bayai lambi du yamna sorom bayai gari yamna lem da bayai kuire moina pi du 1974 haibani kuire adu pi basi mathau tare bra kanari bra tangai fatabal lei bra tangai fatabal lei tra bra haibadu review si matam gi review tawgadabani review tawdana sum extend tawri mong na sum leragadi kangbu kharadana akhoi kano da footpath he pisan ba kangbu kharana yade haragadi kamai tawdana mayang da lengaksina sogoli kamai haroduna sinida masi example gi wari ni ko uri portion ni ko aduga sikak nanaba ngasagi paujil amadi ngarangi thokdoktuna pire na idi lawi adagidi ani subai gi wafamna ngasagi manjit ki wafam juga ai kitang mot khara khena ba khara ju yawi ai di sigi si yellow mi gi isu oina ai di ngarang gi si ai di ude maru oina ngasagi sigi mamang da moina sangjan jegi mamang da gi hauna ngasagi woja mayam jing sina school gi akhoi gi academic atmosphere da yamna kaire si moi adum laur ga laba pot amane laur ga la poni adagi ngasagi school sigi ngasagi kay magi compound walls one sig walls the napaga adagi taw adagi sar bali lane ba adagi mogi posai adada phame ba khoi mayang sing do laloli sing do khoi hig yeng ba da khoi na matu yam sonu manbu ani mapang kan khap ni sen pai bang haktani moina khoi asong asong pot mayam gari mayam lokthor kan da ngasagi laire khulakta mayam thari ba mayam adagi bazar man da yoli mayam kachel mang da yoli mayam si moi da ki supply tori haktane ba adai da mamin khaki na phambai wane moi phami je moi du lalon ba asong sen pai bang haktane ba lai sing do aduna moina mogi posting sina mogi manung de thejala thambagumba adagi de hundok pa patlaga na mo de hunjanbagumba sumai tawbagi post wakat si yamna kuira bane ba aduga right to education act se RTE si makada su school gi campus at mind na nangna leibasi yadi haibasi lo yauri ne ba adu warkadi ngasagi school gi campus napaga thabak tori mayam sing do madu kamai tok na khoina lo na yai haidu no sinida moi bu kamai na khoina protection tok do no ba madu gi protection do tawdabagi damak tane ba akhoi tahum thok da du moina taw lere tawragadi ngasagi mahiroi haibasi di kaim kan da su akhoi gi adum miyam gi khungjang da dum saruk yar kani tawri sini hoji like tam gadabni haibal leite ba lepa ki oiba issue mayam matang gi lepa ki usidadi moi saruk ya batai aduna ngasagi lepa sina awa tarakpa or dagana ngasagi school amagi kan ama lak matamda kamai to gotagi ha pot moina madada thabak torok pati kai makoi gi right ni tahum tokpani adu kaim kai di yengsi akhoi gi khoi study manipur dari masi yamung na bodong na tawi kano dadi yong khoi gi chief sena le sini chief sena si khoi gi south india rom dari mapangan yam kalle khoi gi maharashtra go mai sarkhada na moina amani hena kan tawi tawi si moina moigi oiba kanglup ki wakhal se yam khalle karuki obi okhan khalaga moina to to hapu of nataba moigi leiriba moigi purup si kamai to mapang kangadage moigi pijat saksa moigi kano mayam sing si kamai to promote to godage si yankanda thabak su wokta moidi hari ne bako mingon da pbr bihari micha tale mi ada bihar da ki lak mayam sing china moigi sinpham sing mulle na tale ni adu kaidong ge sini moigi lengak na kaidong ge sini moi jail changbiri ne ba aduna activist cyber city ngasai mahiroi oiding sida jail tham kaim kai di jail chaba kaim kai di sangbiu sini khoena sangbiu tawdadi leipaki oiba ko sangim ne moi sangi aduga param di sumna sarfio param di kadobi no ba adagi atopa amana ngarang isu yam nungai ta basi ngasagi mayang amana mana facebook kano da akhoi gi mana masamak selfie torga mana namme selfie torga namme si mana direct mana link torga mana social media mana thakale thakale mana ngangi ba khon mana madu da hari ba khon do aduna maram oiraga delhi da natragna bihar da natrag up da akhoi gi notice masam mangai mayam halaga di kamai toni mana apology toro yagadra ba kadi gi mai mathak tak khoi criminal gi case kamai loro do no ba kangluk irang sadok puk tong mangon da kamai tong magi mangon FIR loro do no ba moina police na tumin na listen ba kari gi no chinda sigum badana tumin nei lei yeng lei ba aduga khoi gi angang masa khoi gi mairui sing sina moi gi wakhanda kai no ma khalaga da tori ba thabak tu puna haita kang marakta hinga ma thamba sigubba niti niom police ki niti niom sidi idea ning di nai dai thamning yes to sen har kan da khoi gi sigi Facebook da media da high ba warol du cyber crime natabra adu di police na fadri ba kari gino cyber crime to mayam cyber crime unit so hanga lere manipuri oina cyber crime to ni high ro di manung kari gino aduga
masiki niom sumna khojang jangshal ba satra mahiroi singma kam ra thami kari gano duga adugumba crime nati na moina apology tawra yahan gre kamu na karmai thadok kim na je ozai manti ko ba so wang mo wari masi mayam da hangba duga mayam puna man khangin ba hamni barak sida khoi gi manjit lak chege 4 times mamang da su em suna ada imai bel sin masi mapam tak khai na bagi yam plan tawre plan means khai maram sa di haidra mapam ji street ni adu traffic congestion thoi tongan be kano mayam tagi maram kya tagi haitare mamang da akoi na human rights ki akoi mahiroi oring indu akoi masi matang da street vendors ki matang da akoi college ki university ki akoi academic process amoi masi matang da akoi haifesu naina saki pe lekre adu matang da thamjani wafam di Union khoi mahut minister na honorable mahut minister masi se notice toram te masi kam ta khangalam te jaise ILPS na track stage wing na tawning bada tawbi gano haiba wafam su media da thoklai tholta banate adu masi da hangni wa hang ti masi ki si date 25 April da khoi gi jaise ILPS stage wing na sakre masi matang yengchen ba sakre adu matang 30 April da Bairodan Maxwell High School gi oja sing mahiroshin wakan pham re their notice makoi khangdabra natraga basik si khangna khangin da ma bra traga government sina sigum ba thong sing da nan Manipuri sing aduga against the local people masiki thong sathaba man bra kari habi ni ngam le masi batang da ton ba CSO sing site gi duga school authority gi site gi su koi IMC da dan tam gi mohon minister sing da kar che tha ga ta government si chap mane mi sin jara so honorable koi yamba sir Sam Kumar da masamakta Jcilps ki site ki direct che laktra su sarkar da koi matam gi jum ton ba CSO sing pi da chap mane ha tare problem na sa gi asoi ba system sing si koi sori khang gi samdok pa se government gi full responsibility ne ai side tham jagi ramdi kana matam gi pan ki ba lenga ko sing asoi ba system sing se ne koi kunai su yono section gi jai tare ta sing na IMC gi manung da lai riba tongan ba street vendors sing na local sing na tawri ba activity sing tongan ba khunai gi principal da masak thial lagi ba masak sing si IMC na matam chana masagi tawfum tok ba responsibility khang nai dare tawrak tabadagi oirak liba sigum phibum ne dare ta sing na khoi gali sing da yeng se koi imphal manung gi thangal bazar gi tongan ba gali sing da chango tom da khoi gi masa gi lai riba lam dagi khoi gi taktu kantor kantan hai dare box nap pakan da tongan khuzi yo ko adu gi direct to the follow chali tongan lam sigi chechal sing da khot sa sang bagi tongan da thodo kya am ka thok ta bana tai dare unofficial lo paw sing da su hai riba tongan ba gali sing asida drugs ki no fi angang sing gi tongan ba criminal activity sing chathan bagi du macha ma ka su oi ria tare problem asigum asoi sing asi lengak na policy matter chap ba regulation number Sagi Manipur Municipal Act 1994 da su it's yauzari ba duga Supreme Court da su banders sing da duga tongan ba lam loksil lakli ba sing se takthok na ba lehenda na ba singum ba ek lo kya ma si mi se masi fulfill tohon ba ma ka changi hai ba dre na matang soi da thamjin sing ma na chief honorable koi mohon minister na maha ta mangon da direct approach torom da bagi nuai chaba amadi fil torom ba ai ese mohon minister moi na tare adu Jcilps ki makai di thamjaning ofom dei ta sengna aikoina lebak miam gi momang da press media gi thong da lang thokli ba se ta sengna masi khangal la bani haba potum thamjagi ram dikara kada ima ibel singna koi gi ima kaichel gi fazaraba masak sida na local sing phunjul ko tam da madu to gono na press media hai gi ba tam da honorable mohon minister na madu yangsalani to ni haiba du press media gi thong adu GP gi di hai tare like that sagi gona press media gi thong the piri basi masi media advisor le rangoni hai tare ko ai government gi lengak se gi ton ba department gi minister sing gi director sing gi media sing makoi gi bandu bu look up chat tong na hai tare ton ba policy sing de kari yaudi ge se yangsanable le rangoni hai tare du pa dum piram goni khale hai tare bandu khang de gai basi hayan jining de hai bo from tasina na kan da paper da akoi gi face note thoi ba aduga media jing tholai ba aduga tongan ba wakan pham lai sing si government notice to bigada bani masida tasena invitation natraga so dum notice to bada yare haibani notice lai re haibani ba masigi kanona akoi manjina haibi ribse matang de Erendro da wajai Erendro dalak sege point si sai street vendor hairaga ti tongan ba makoi street vendor natti haijini nge amarom dati street vendor je mobile sell to dam ne sidi pura permanent sell hoina tawraga laire lesak sina 40 years ana makoi 40 years hena phame haibi wafam le re basida akoina akoi pausi sik da duga media da thena jabada 2018 gi March tha da valid loiraba aduga makoi sida I collection haidana 1 year subscription 1358 full san sankar ko ba magi koi ni yengjab ni mai license ta aduga TR napa mega meni IMC gi official amana sisu
31st March ta valid loikre makata na sum sathari basi masi karigumba illegal over taxes khara kanagumba government da kada bida karigumba khara yana rabra aduga masai Imphal municipal corporation dagi koina source khara dagi haitare impact tv gi source khara dagi su masi gi si chief minister level na lotion banga moi masi gi si khara wani koi wa ngangling di haimna sing bagi source khara koi dum phangjei masi matang da koina kumna thinjarup kanda matang da hangjani wa pham di masai da government na ki ri kai no government si sigumba akhoi illegal over mong gi sum sawali si kai no government si matang da asumba tawgune hana hojik stum lauri tonga tonga scheme man paikali sigumba matter aso boy gera masa gera mayangi public matter sida initiative log da mo malai si kari maram lai bisa no kari habini wala basi matang da sidi yam simple ne very simple lebak sida yengbiyo ba ai list masa am pijar ke chief secretary kanana hoy kai dei tharak pono advisor to the chief minister kanana hoy kai dei tharak pono Manipur University ki VC kanano karai dei tharak pono RIMS ki principal kanano karai dei tharak pono si won yengbiyo ba list se only chief minister Birendra lebak sigi lengak sigi chief minister oi haibagi wani decision pumba Delhi dagi wona mak decide torok pani aduna paliba lengak sina asngai kho adu ngamdong mante omdong khalakhi natraga asngai kho sidi chief minister natra ding amaroi natraga prime minister natra ding amaroi haibana chingbusi haireje masi taseng na haigadi akoina munna yam wakhan tawdragasu dum ilai na common sensical oiba pot khangnaga leirabane adu ngasi inaw singna mahiroi singna chalaga ngarang tawgiba thodokse mase lengak sigidi yamna laibak thiningai ni moina tawdaba mathau ne moina ngamdrabani na mahiroi sing sina tawrubane aduna sarkar na mathau tawdragadi michang mikhai nairaga yelhomi di sagut pidaba adubu akoigi taseng na haitare forces haitare external force to ina support tawrga leiba sigu michang mikhai nai haibase masi akoi yam phajana mami tarabani leibak sida adu akoi tumina leibagi matam su nate ai tumina su leiroi aduga mayam da su akoi gi hai potse make sing na thamjagani ngasai panbi gi bdo bazar manung da akoi gi ima kaithel da thangal bazar pauna bazar leiba hum sitane laingak sina taseng na yelomi kanji haiba adugum sincerity laitagadi survey am tobiyo yam pajabe inquiry am sathabiyu commercial zone sida illegal oiba construction kai da lei kana lei di haiba chingba uripok AC sagolban AC ai samaki thangmaiban AC da illegal oiba mong da non local sing sida pigiba voter ID na chingba adu mayam do phajana phagat piyo sincerity ama utpiyo langak sidagi khoi gi yelomi se kannana koi ILP gi bill do khoi pass tauni haiba katana taba hojik tagi hauna thamoi da lebiu tam na pot to pakhet piro ado siding pa ngam godong mante khoi ai ngasi CM khok pujare mayam da ai share tawjage khoi gi mamang gi thada khoi notice am thoki Jcilps tagi Jcilps sai se khoi gi Manipur gi state sponsored medical institute ne akhoi gi paisana saugat pa akhoi gi paisana chalaiba adugumba hospital ne Manipuri hospital ne hai ba hospital sida dental doctor gi position taraga nipan gun mukawe aduga notice da yaurisina candidate se masi all India dagi wena makawre aduna maiteiron hai taba Manipur da lai taba Manipur macha na te hai bana taba all India da goi kawre around 230 applicants lae hoje madui tu da 150 di mapan dei ne lai aeroplane tong aga train tong aga la bane hoje aduna mi tara nipan kun khan badu da khoi gi Manipur gi qualified over dentist qualified over doctor mayam lai moi da hana priority pi dana mapan gi mi kawis kai gino Jcilps ki selection committee du gi top ta lai si kanano haibse mayam oi khangnar aduna moina manung do sana ba pot ne basi se akoina kanji hai tar ga di yango notice ama yausere Delhi gi doctor kauba Delhi gi doctor kauba di moina criteria si kari pi Hindi hai ga dabni Sanskrit hai ga dabni na pi ba akoi gi di maitero na hai ga dabni natraga Manipur gi marwala ma hai ga dabni hai ba do happy dri ke gi no because akoi gi decision je akoi na laujatre Nagpur dagi Delhi dagi dum lower ga decision mayam je khoi da tahun mane aduna moi gi agent mayam am ju lai ri sida moi na chalai bane leibak se aduna siguma pot se khoi yelomi kansi khoi gi
unemployed youth मैम से थबक पीजे हाई तारगदी अखोई इसा इथंदा हाना प्रायोरिटी थमजगदबने अखोई की youth ता हाना प्रायोरिटी पीबियो अदुना इंटरव्यू जे हायेंगनी जेनिम्स की अन आइन हाइजरी से आइन हाइजनिंग इस इंटरव्यू कमिटी दे याव मैम फजना लौबियु क्वालिफाइड ओवर डॉक्टर लौबियु अदुगा मतुंग मनाउ सुमाइना दे तौबिगनो प्रायोरिटी से मणिपुर मचा हान सेना हर कांदा मरोइना मणिपुर येलो मी वखल खनबसी गवर्नमेंट सिना खरा वाले मपानी फोर्सेस खरदा यामना वाले हाइबली तसेना मपानी फोर्सेस सिंग द बसी मतुगिना खुदुंगी लगा थबक चथरी मणिपुर येलो मी जो खरा खनबियो हाइबजे ओजाइरो तन हाइबिबने मतांग याम तेता को ब्रेक मरोजे ब्रेक मतुंग देखो याम थोलन से इम्पैक्ट न्यूज़ बुमी तादरो लेबियो ब्रेक मतुंग मयाम अमु करा ताम ओसरी नैनजरी बसी JCLPS स्टूडेंट्स वी नगरांग से कोई ख्वाइरमन बाजार थांगाल बाजार की वायरोदान मैक्सवेल हाई स्कूल ममांग की स्ट्रीट वेंडर सिंह मयाम अखोई हैरा फ्रूट वेंडर सिंह थुगाइरु बदी मतांदा तोंगान तोंगान ब थोगलाई बसिंग मतां नैनजरी बनी लोइनना ब्रेक मतुंग जो जाहिमत लाक्सगे पॉइंट सिंग साइके जाई रेंद्र जाहिबी मणिपुर गवर्नमेंट ना मणिपुर की येलो मी की खलिब्रा नत्र खंदब्रा खन सुकन खन रे हाबनी इरेंद्र ना हाइबिरी बसी अदुगो मंजिना थबिरी वाफम सु मसी तसे गवर्नमेंट नोटिस तवी तौदब नती नोटिस लई खंगी मगोय खंदब नती हाबनी पॉइंट लाक्सनी पॉइंट ngaraang सिगी नोटिस तवी नत तौदे हाबजी गवर्नमेंट सेल्फ अदुम उले पुलिस गागा थमे मफम सिदा थबक थौदोग होटोंग इदा मणिपुर पुलिस गागा थमे मुसि नमखारगा तौबनी ngasi सिनमु पैरामिलिटरी महूत सिंजले अदुई मथक्ता ngasi की सी अखोई हारिबा स्कूल सिंग सिगी कैंपस ता मनुंग दा उदा थौरी पुल्लगा दुकान सारुबा अदु लौथोबा हेड मिस्ट्रेस पुलिस फाबीरे थादोक्रे पादी पंजरे अब हेड मिस्ट्रेस उब थोंग मणिपुर पुलिस की थोंग से यान फजरीब्रा अखोई सोशल मीडिया उब पोस्ट याम फजरीब्रा विथ एनी रिगार्ड रेस्पेक्ट अदुगो वारेन यारमे यारमदबे अखोई मसी कोई अटेम्प्ट टू मर्डर की केनो पाले है केस पाले है होमदे मतांग हाइजनिंग गवर्नमेंट सिना सिगुम सिंगिदा सिदा हेक संग सिदोबना नोटिस तौबा खंगबा सिदोब साजन बसी खंगदब सिंग वाफम लेरई बसी करीदगिनो मसी करमाई तौरगा खतंग कुहन यागदगे करी करी पाउजेल पुरकांद गवर्नमेंट हेन इनिशिएटिव लौबिगदगे ओजाय मत खतंग थमियो अखोगी गवर्नमेंट की दा मागी नोटिस तवी तौदे हाबे पोतुमा आई समना आई लाक्चरमगे नत्रगदि पोसे खनब नुंगाइरोय अखोगी होम डिपार्टमेंट की ओइना पुलिस की सेक्शन थौरांग लखपगिदी मागी तोंगान मेकानिजम मयाम लई अदुना मरम बोरगा सुमाइना तौनी हाबदुदी मोइना लौथोइदुदी अदुम हेक लाथोपगा अदुम मदुदी एवर ओइहरबनी अदु मै लेना पुलिस स्टेशन सिंगदा एसपी सिंगदा लोइनमक नोटिस थारा लेखरबनी अदुगा लाइब इशुदुदी पुलिसना मदुगिदु फमनबा ngambra ngamdabra हाबदुनी मदुदी तसेंगना महूत डिपार्टमेंट की मखार म्युनिसिपालिटी की मखादा लेबनीना अदुदी महूत मिनिस्टर की मागी पोट मदि याम साउना लई लेबसिदा आइना हाइजनिंगिना अखुगी कनागुंबा ऑर्गेनाइजेशन अमना लेंगा की मायोक्ता खुंजंग अमा संगंगनी नत्र कईगुम तौबियु कईम तौनी हाइबसे मागी मरी लेनरिबा डिपार्टमेंट मयाम लेदना डिपार्टमेंट मयाम सिंगसिगी मसिगी खुथांगदा गवर्नमेंट नोटिस अमम थाई कमाई थागे कदा ngasi पाउसी अमदा सुमाइन तौनी ना पोर अम योरपसे DIPR ना मदु कटिंग तौने पाउसी अदु कटिंग तौरनी फातौदना हुयेल लनपाउ दा हपकपनी स्वाहापनी सिगिसी रन तौरने होई मियंग संगोइना संबियोना DIPR ना प्रेस कटिंग तौर नपगा थागिने थार कांदा मरी लेनब मदु मिनिस्टर यौनी कमिश्नर यौनी यौदोइने लो यौदोइने सिसु महूत मिनिस्टर सो यौरमगनी महूत मिनिस्टर यौद्रगदी DIPR कायदनो मपन्न लेबा पोट अमा लेरगनी सि अदुम मेकानिजम अमने से ऑटोमेटिकली तौदे यादा पोट अमने अदुना तौबदी अखोई महूत मिनिस्टर ना हाइदुना माइदुना नाकल अमनी मांगोदा लाकांदुदा मासु मायांगी थबक तौगे निंगिबनिना मागिदा लागा पुन्ना फमिना काना कमाय तौसिगी हाय पोतु वावा लौदबिदा तौबो पांगने खले खनबदा अदुगी दुमदी खुंग साबदुमदी नाथोखरे हजिक्ति नाथोकांदा गोंग्रांग तोरगा मयांग थोकांदुददी अखोइना येंगदु सेते नते गवर्नमेंट याम लुजानी अखोइना कोइदा मयांग अमदा करिंगबो वाही अमा हाइबसे मयांग सिंगसिदा हाइबसे गवर्नमेंट सि यामना लौवे लौरदि कइनो हाकांदा अखोइगी मोइसिगी लॉबी से आयोवे योरकांसिदा मोइदसु अमखक लेयेबा लेबसे आ नोइ आदा लाइक तम मैम सिनु केदमोंगी येगे ता हाकने मोइना अदुना अखोइगी सोइ सांग सिंगसि अखोइना सोना लेरिसे सिगी खुदोंग चाबसि मोइना लौवेबा अदुगी खुदोंग चाबदो लौरगा गवर्नमेंटना अवाबा तानी को हाइबा पोट अमसि मोइना एवार ओएबा ख्वाइदगी लुरिबा पोट अमदि अखोइगी सिदा मणिपुरदा लेबम थोको मसाक मथुम मयाम सेमदबदगी मपान चलिबा पोसे सिमतंग हाना थिंगनबा माइरोइ लुसंसिना होनगदबने अखोइ देउ सिदा कनो यूनिवर्सिटी तमिनेन तोरे मास्टर तोरेन तोरे मास्टर गिसन कयानो यंगो खोइ तमिंगी दिमी कयानो यांगो जानी अवांगो थाक तम गेरकदी मपान चते यादि असिंबगी के सिदा लैबा सिगी खुदोंग चादा मयाम सिंग सिनेबो अदुगा कांगबु खरना सु मसि थवैना ना थोकनबा होनबा कांगुमसु यौरमनेबो सि पॉसिबल लेरे
then adigi atopa amada ngasagi kanogi waja principal amana mana tawrido atenate moina sambal khajalidu magi ngasagi area magi school duna mana run tor mai compound fencing dugi mana ko da mana khajan badu mana lokthop oramgani mayang sing du mana salona tan badi adri nate just moi protest samadam tawi adagi kanogi Jcilps ki ngasagi thomi mayam sing sino moina protest tawridu dukan pham bazar man dukan pham mayam khoraman katil pham dukan mayam pham jing mayang di no salona ka su haide moi posun kesu sakhairu debo only ngasagi school maya do taw potu ne moi sakhairi di moi taw tawnu haibane badu gido adu di yade ha lengak ta su tai ni moi da so hairi ne ba si yade hai ne ba si ne ba lai aduna wajadu ngasagi na mana maram oerga principal na maram oerga irang palang thorkani na police na magi phaba adagi mabu ngakang detain tawba haibadu di ngasagi kanogi khoi criminal hagadra law hagadra mayam adugi ngak senana bhona bada law and order ngak na bhona bada moi da piba matik mayai amani majuda ngasagi wajaduna man law khongdana order na saloi dagi torga di khai tho injin tawna bai sidi adum masidi hongna bini na ai dem khali aduna sigi matang da di kasu leite mangonda principal do yamna thina tobi di habadu di magi school do lae lakan da waja swai tawdana atang police station da saur jakan da ai ka do chatoino na haira gadi waja atang di lengusi hai kana yak gadi police ki dem magi hum to to baisha dum hona bineba masya dum kan wani ado kari matam na ko busu dum yawi ado masagi khwaida gi luri di masagi police officer ori busing ado na principal ado masagi satra mayam du gi mahiroi mayam du gi mamang du da moina sa san dong sing bodo angang mayam du gi mami du da moi kok du kari tarang gad ge du police officer sum khanda brasine khoyana ngambati ngamni moina ngam kari lege kulai pai da mi kulai pai hari mina ngamme mo yedum ngamme badum adu de matang matang ge ngamme adu so moina yeng ga di ngasagi war da bokta yaw du ningai ngasagi mapa si maral phana leire kapning nge her ga su masa du hondra kan du da kapni hale ne masa du mang hapon te to criminal or ga so adna wajani principal ni angang mayam sing tu na score dong na lai dong khormim ni adu bu ngasagi kaino mayam du mang da main to bu di kitang phaja bo khar wat prai na ai de khale adagi di ngasagi kan tok jara bada ojiki kaino sida ojiki paramilitary force thame paramilitary force thamakan di akhoi posse akhoi masela mo phuna bai phumdo moi tawning de moi thamakan na fani na khali su la le akhoi na thoksil lama semo warning ni pi do bel lama pi rabani uji shot to bi ai amad to bi ai tawning yam le ba sidi asi kasunati asi pi kham hom ni satra ngarang du kutha ni phok te lai do sam lak pe ai sam se amuk ta pro lak lori phom se lak lori ka du no chini adum ka dong ne ke sinda ar so de comfort tong do chopodi kanana somi kanana lali nuina khali du na karino akhoi na khali sin karino lenga na kamai to ke matam khai yeng na kisi natagana moi phare moi gidu license ama piru bani na nuaitre somna kan no sata mayam na yadre no sire phamo no gi sinbi rage na pham sa am yenga sabi bedi kari kai ge bo admai to honinge bo adu na to na ta mungna ba ya ba gi thakta sum unkhala ga di lephak si ing tapoi ngasi thadori se yam phabani thadom draga di nuaite masi gi si thadok pudu gi aina harau bi phum dinati pam da ba thodok mayam ma thokodo akhoi pam akhoi na thon da bagi wani adna lengak su asambal lambida chalaningi adenga sagi ganona dental ki kano ki khoi doctor khar lobi matang do yamna lumna logada bani khoi gi lengak na su lumna logada bani aduga civil society organization sing su lumna logada bani aduga mapan da ki mi yam lae doctor yam lae sing si kamai tok na lai no online ga phum nate khwai da ki maru wedi khoi gi kano da india da dental ki doctor se yamna khoi gi kai tare yam masing yam thau phang da yam ngani MBBS ti yam taraliti amada loi phange ko dental ge yam lei manipur da so phetok pathong na lei ba khara du da ai khoi gi mi Nagaland state kum badadi ai khoi gi community gi hana moi base da weba moi gi hana moi gi miss duna kari gumba qualified oiraba moi gi men ne ba adu qualified oidraba oidaga di matam khar gi temporary oina bon badi ya ne ba mi na kari gi no khoi moi mari ba ki moi state gi khalaga khoi state gi khandri kai gi no khwai da gi luri ba poti lengak ta yauri ba magi kano ma string am khak leise string si phajana sum nam tang yahin bam change ba adu sang de ba adu ngasai sa habi duni kana na moi khandoi no sem ti yeng biyo ba ngasai mayam na di haine ba ko Jcilps ki director oriba kano duna akhoi gi doctor professor bimona mana director orimni mana khanne na larang ba no mana ta bani ko amal lei kana no lei do yeng se aduna ni sina sigi committee sigi chairman che yam seng na hajer ke khang da bu jamia mar ta yarong bodoi ni na
Committee sigi chairman je chief secretary no oibani. aduna sigi posi leibanina akoina kana kana khangadoino habadi ngasagi mayam adum khange ngasagi tawgodoriba magi akoigi parikha mong matauso akoi adum singnaninga yam oi aduna sigi si maru oibadi akoigi yelomi first habdi Manipur first aduga second India haragadi akoi su taramno okane na thamni tasengna Manipur gi oina su Manipur leibini ba makok maru pan ba makok anga mathau sina su Manipur first aduga India second hai ba khan khanbira kanda Manipur yellow mi ka khatna ti ngarang gi issue city ya masani aso ba issue sing da khut tingjen biu masai da wakal khanda biu haibji tasena ojai mantana takpi bani matang da khoi gi manjit ta lakse gi point sing sa gi ojai mantana mayam am haibi re Manipur issue sing da thausa wasa da ba mapan gi factor mayam amna sigu mayam influence mayam lak basina so sigu problem masam sa tholopi ya so ba matang amasu oi haibi gi wafam thamire adubu ngarang gi points la ka da sai footpath da license PRJA Mahut department PRJA 30 years 40 years sage haiba hom lere masai da sum hanjana sugeng geng dana sum chatharak pajing sai point re amuka soina question tawjaninge madudi masingba government na asumba tawgani aduga civil khori ga tare cyber crime natraga karigumba khoi tongan makhoi vigilance cases mayam lokhali sigum mayam sida sigumbagi matam hendo khaba invalid or license par ga toriyo mayam sida Jcilps na yengam dragati torom dragati thugairam dragati sum phamda bagi maunga masudum lairi matang sida government lori initiative sida government praja sida yeng ba yellow mising da duga tongan ba nan local community sida yeng mising je kanama miyeng da yeng lobi masigi yamna hard oina akhoi tasina yellow mi khan da mong da uba phangbra masi kari haibi ningi masina sigi lengang sigi chathari si tasena ba yellow mising gi mapan thong khanba malagasu manung da di hollow system da lay se thamjaning am de kana kan da gi laiba no lengang sigi lambi thong kya ma ka semgat le ton ba development project kya ma ka kan u bu phang ya tare adu bu tasena nan Manipuri sing lamnam sida la kan da ton ba criminal activity sathabadi henglak pagi mom u phang ya tare sam na gi rims road nan Manipuri ma panna gang chathara kanda gi criminal thong kya am ka chatha kra lupa lakh manga rong gi paisa salai pharmacy gi salai holding private limited ki dan ton ba activity kya am ka chatha ri en thamjaning se lenga ga sina ton ba project kya am ka development working ni sangwal ga su sangwal le lambi sing ton ba gi lam gi saruk sing se nan Manipuri sing mitop sing gi life mo oina ra se thamjaning maram tikana kanda hai riba Imphal municipal council bi riba license holder for example in Palakanda Lalji Sankir Hariba Misak Asigi Kuigi Simam period Hariba can also the license say Kuigi expiry or agadi Madu renew to Godavani if renew to Dragadi Madu Kakba Ya I have say Imphal municipal council be Mogi board Bander Kambuna Piriba license holder it's Masimak Palle do in Matang something कोई 2013 द लोयर अब 6 द लोयर अब मयाम का मोई 24 स्टेट बैंडर से द याव रे तारे अद कमाई तो दना होजिक पावा मोइन फम्मी बिनो हाबे से IMC अथवा हम का स्टूडेंट विंग साइड की हंगनी मरम करा तसे नसी वाहंग जो हंगना बग दन खो मोहर के ऑफिशियल सिंग जो खोई कानजबी यावबिउ हाइना हारि बसे अदु लाइब सिटी याव खित्रे क्वेश्चन में हमसे पाखम पिन बग दमकता मखा ताबिउ करप्शन अमा असिगी लंगा की थौपुरीबा टोन बा लोकल सर गवर्नमेंट के दुगु म्युनिसिपैलिटी की म्युनिसिपल कॉर्पोरेशन की कोई स्टाफ सिंग मरकता थौबरो सिंग मरकता चथर मोय हनिंगा लेते है दानम निकना कांदा रिन्यू तौदबा मयाम का मसिन से मुक्सु फम्मी बसिना ताइबि अदग मुक्सु Jcilps ना मालेम की मिबे खुनायम ता ताथीबा हंगोइबा मियंग ना येंगबा लेते है तारे कोई चप मानबा वखलोन मखक्ता कोई अपुनबा मणिपुरी खुनायम की दमक कोई मंगमंगा कांदा येलोंगी प्रूफ सिंग कन्नबा होनरिबा दगुंबा Jcilps ना सी थमजनिंग ऑफम दे कोई हाइबा नन मणिपुरी सिंग ना लोकल सिंग से टोन बा illegal ba process kyam ka chathar kanda ekoi khunai da suk yong sokchal halili ba se masidi Jcilps ta tumin yeng kanda leiba ngam de hai tare marabana hairiba koi street vendor sing si tasengna masi niom chum da ba process ma khakta school gi academic atmosphere achuba akai ba khak pi ba street vendor sing da phammi ba sing se masi leingak na lokthok ne abse chap chawa student wing thaza bani ado lokthok ne na su tha amagi manung da adu commitment amadi ngasi honorable mohon minister di thammai amofam thamge adu am torok tragadi yam heulang pok yaw moment ke ka ton ba changjilak pe abse ai ngasi sena ka da ngasi si
JCLPS students wing bakoi kunipan se unconditionally thadorokhrabani adu yanagi wafam dudi tha amagi manungda masigi je tonganba garoma yenga da lochana bo hona ge haibani issue se tawbudabu hoji phawbudi masi makhata na phamoda phamoi ta haibdi wahang amadi oiri bayamda aso wahang amdi oiri mathang ja Zairendro da laksaning basi point si kamnati kasai yanaraga di lakhre makhata na phamaga di mayamda image kari wakalon pokadage masi si government na adu masi si makhoi protect tawri in logadra natraga ima ibel sing na torture tawi inhuman oiba thawong in logadra makhoi gi bunna yengaga somda yengda basi masi imbalance oiba government ima ibel sing na phambadadi CRP na ngak tri sikari gino sima ai hangba ya Manipur police na ngak padi lairi chaina kalaga pochai du chaghai ga ta le aduna sigumba yamna double standard oisa masi kai gino na yam kupna koina tijolu matam da impact vina investigation ama chatha biri ne sai pan bigi bdo adu investigation do adum chatha biu sigi license pi bdo lupa paisa ko nipan piraga license lobusu yaure e mamang dege paisa ko nipan na leiba license na te masi simade am seng na koi wena ma khanga ma ngata ne kaya na piraga leiba license no aduga sai oja hemantana pan bigi bdo akoi gi footpath da haira yole aduna moise tolabane om ta kan bi si moise am nungai ti minung si au si kan hai do madu taseng na hai ga de moi senjau am pai ba kang bu ne footpath to real footpath to bu prime real estate on thu idu kana no dum to thigat pio karama department no kana na sign taw no karama bureaucrat na taw ki bano hai ba footpath se real estate ni hojiki mafam je bakoi sida akoi gi unlicensed invalid or license paraga sum sathari si sida anti corruption cell ga ji kai dau le bisa no masi matang de anti corruption cell du din ha na poloi khre da du di puthorok pe mathau ta dre hojiki ai haijaning se ai isa maksu Delhi da UP da yam koina lere ai gi khwai da gi lu na tin ba imana ba kharasu mapalam gi non manipuri ni aduna ai gi thamoi da di akoi gi michang mi khai nai ba gi meeting soi leite adubu reality da yeng tar ga di akoi khana je ba ngasi bo da chahi humpu humbudra chahi chama manipur da non local me am la ga manipur gi economy si gi monopoly hanar ga lai ba sa si nga akoi tumin lai ga da na te yam samna ha ba da non local amna manipur da karbar tawraga phangi ba magi profit magi capital do manipur gi kana na ba karai da thada gi gem to puthoro sidagi tan gi ba sendong du na ma gujarat ta na pur chakini bihar ta na pur chakini rajasthan ta na pur chakini manipur gi kana na ba di moi taw de ba du tar ga di madu akoi yaning de auji manipur gi entrepreneur mayam gi marak da khudam moina akoi dr w ai panjage mana entrepreneurship to buda mana business to buda manipur di ma invest to bi manipur gi sanaroi myam gi sportsman myam gi mana mateng to re samna ha ba nero ka su mana patronize tawraga sembi sabina ba support to bi ri adu hum budo akhoi gi non local myam na bazar manung da crore tan budo kya yaw ge sine laibak nuksi ba ba duga laibak nuksi da ba mitop ki lam hai ba ga isagi lam hai ba khena ba se sida dum lai bane aduna haijeri se michang mi khai nai ba gi wana te jat bijat nai ba gi wana te humanity ground da su hai ba poche injustice ni economic injustice ne aduna manipur da gi nang paisa do chup tar ga di manipur da su kitang di khai udana adu khai ning de why si akhoi na khan ba ya ba matam yau ro bane aduna sima ai thamjaning aduga akhoi gi fruit ki dukan do akhoi gi protect tong no ba laingak sina CRP thajali do central force thajali adu madu yam la la bane it's very insulting yam seng na hai ba tasena mayo mai pi mai majau bi hauna na bi masa masu oi de banate masigi si inhuman oi ba injustice oi ba maung ne hai ba duni makhata na masai CRP do pusali do kai mathau ta ge ba manipur macha akhoi manipur police sa manipur macha na ayam bani ko adu a makok thang badi hoi non local khar yaung gani adu moisu moina tawi do di mathak tagi order pirak pun taw do ya adabni khar tawri ne adu laiba ki nuksi bu do di moi thamoi do su yawe ha jai khangje CRP do di ai ngasai u chalui CRP do di a kaino dagi Delhi dagi UP dagi thar ko non local ngata ne nomai asang asang pai ra guard taw ga thamme ba hujiki kaino se footpath se adu aina haijari na
abspa thamise sigi rasin aina hangi question mari leinarabra mari leinarabra te leinare se ngasi se confirm tarabane yes tase na kan da sigumba khoi kachu Jcilps students wing na kana gum to khupanga tharamde mi da somde only post ai du dre chakhai ro masi tobi ganu masi right to education sokpani masi street vendors tauri basing si lambi chapda traffic congestion natraga mahiroi sing da oja sing da tongan ba fatta dung da nungai tab thodok ya thokpati masi school ke atmosphere da kairak padagi tobi ganu haibaduni adu with masi da kana gum da crime thokpagi puram bagi sai na bagi wafam matadi leite thengu thenate matang da loishalak pa jai mata thamjaning si sumaina sum सेदा ngasi si selfie nga sale makata na phamaga di prasagi ihulda prasagi thamoida miyangi thamoida as well as ngasi ngarangi thodok sibu lusing liba imai bel sing aduga Jcilps ki dance going thamoida kari pharo kari masi sum gamena ngammi nataga tongdaya di thama matam sum dealing tactics toroga sum issue ji lotion na honara gadi kari wakal pola kari masi yamna araiba solution ni kari toroga tawbai badi initiation tawbiu Gamena hogi mana matamama thawari chana bada thagrabani na hayeng phamba na haket phamba adudi aidi ubam tokti na khale masidi akoina nampu da tan ba ponte log yoba pot mani gamena moida license piridu license to kai haiba pot ma ona daga na renew to haiba pot ma hana haigadabani renew to daga di da phamidu pollution to yare yam line to yare thing yare aduni khwai maru di ngasagi Imphal municipal corporation sina mana license to kai haiba si ma thokadamne adu thokti si mahut department ki wat nati aduga asigi possible lei aduna sigi posi moina haidu haridu ngasi wari sanarangmani wari sanabda haramgane ba adugi do kamai tawdun hai poto yengsi aduga ojiki oina di CRP ngak rasu yare posi bel yeigre kangsi kingre ojiti yare ne khale aduna ꯍꯧꯖꯤꯛꯇꯤ ꯁꯤꯌꯥꯔ ꯄꯤꯉꯥꯛꯇꯁꯨ ꯂꯧꯍꯧꯔꯁꯨ ꯌꯥꯔꯦ ꯃꯣꯏ ꯐꯝꯒꯦꯔꯥ ꯐꯝꯃꯣꯏꯔꯥ ꯃꯣꯏ ꯑꯄꯥꯝꯕ ꯃꯈꯥ ꯄꯣꯜꯂꯦ ꯂꯣꯒꯤ ꯃꯥꯌꯣꯛꯇꯕꯨ ꯃꯣꯏꯅ ꯊꯕꯛ ꯇꯧꯔꯒꯗꯤ ꯂꯥꯏꯁꯦꯟꯁꯇꯨ ꯚꯦꯂꯤꯗ ꯑꯣꯏꯗ꯭ꯔꯒ ꯃꯣꯏꯅ ꯐꯝꯃꯒꯗꯤ ꯃꯣꯏꯗꯅꯤ ꯄꯨꯂꯤꯁꯅ ꯃꯗꯨ ꯃꯤꯠꯌꯦꯡ ꯆꯪꯉꯒ ꯊꯕꯛ ꯂꯧꯐꯝ ꯊꯣꯛꯄ ꯊꯕꯛꯇꯨ ꯁꯤꯇꯤ ꯄꯨꯂꯤꯁꯅ ꯂꯧꯈꯠꯄꯤꯔꯣ ꯉꯔꯥꯡ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯁꯣꯔꯣ ꯆꯤꯡꯈꯤꯗꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏꯁꯨ ꯁꯣꯔꯣ ꯆꯤꯡꯉꯒ ꯐꯝꯍꯟꯕꯤꯅꯨ ꯑꯣꯏꯅ ꯁꯤꯗ ꯑꯄꯤꯜ ꯇꯧꯅꯤꯡꯉꯤ yam tasena harakada tasena invalid or license ti mars ada aina so haizare garang khoi impact news gi da su utsagrabani license ti 31st march ta lotion ge khara yaure lotion da su yarom bati ai tawbadu masida illegal or legal or ha di government lepsana sanu matang da akhoi gi manjit na aduga masi Jcilps losing ba moina tori ba khongchang sti tasena masi asumbani masi tawbaya tawdabaya ta ba for the welfare of the students, for the welfare of the Manipur, peoples of Manipur, mayam sing yegan sang da ba khongjang ni haiba wafam ni thamjari se loina ngasigi Jcilps students wing gi ngarang khongjang sida bakha tarapada fruit vendor sing thugai ru basiki matang da ngasi phamjari ba manu honagi thorom da license PRJA Hemanta adugo oja khoi Manjit Sarangthem loina oja Erendro Leichombam manu honada lemi ra kodem da Leichombam amukana thakasai loina ngasigi ni manu ni thorom si miyam dagi amukana kurumjari